अहमद मरुई बपाव मोब कंट्रोल तौब लाप रैपिड एक्शन फोर्स ना मोइरांगखोम लोकलाउबुंग लंबी खाब गाड़ी तरे युम वर्कशॉप थुगाइरमे रैपिड एक्शन फोर्स के थवों यानिंगदब फोंदोक्लदुना मोइरांगखोम सिंजमैदा वाकट मिफम फंख्रे फुंड्रेदा कुंट्रातरे सुबह आसाम राइफल्स की AR पर्सनल खरा थौलगा हाइरोक तमना लापदा हाइरोक की मसिंग यामब मियामना तानखरे हयेंग इम्फाल वेस्ट अमसुंग ईस्ट की ओइना नुमिदांग पुंग तरुकता कर्फ्यू तेंसिनख्रे अतै वैली डिस्ट्रिक्ट सिंगदी अहोंग लेत्रे खुरमजरे ELITETV की मणिपुरी पाव में ताबरी पुनमपुर ऋषिकेश नावरम तराम नौचरे मियाम मपुंग ई पाव पीद्रिंगै मांगोइना COVID-19 गा मरी लेना लेंगांगना पीरिबा SOP सिंगाक नसपिनब खंगनजरे मियाम मतम पुंबदा मास्क उपिबा खुद सा सेंगना हमदोकपिबा अमदी मी अमगा अमगा के मरक्ता फिट तरुक लामना लेबिनब खंगनजरे मसिदसु नतना COVID-19 के वैक्सीन सिंग मतम चाना कापथोकपिदुना लाइचर असिबु लांथेंगनबदा अदोम अदोमसु थौदांग लौपियु हाइना ELITETV की माइकैदगी मियामदा अपील तौजरे हौजिंग मपुंग पाव मियामदा संदोना पिचरे मणिपुर के हौजिक ओइरिबिरांग असी ngak senaba center dagi lakiba rapid action force ke kangbun ngarang nongalamdai pung ani khar helakpa duaida moirangkhom loklaw bungda khamduna leiba gari tare yum ama amadi workshop ama thugaram nei CCTV camera footage ke matung ina rapid action force ke personnel kharana lambi da khamduna leiba car sing adu nung amadi nongmai ki batna thugaiba gi saktam utki ngarang mafam aduaida army ki gari sing check tawruga chatlu haiba yade haiba gi wahauda irang thokhiba leiri करी मरम के दमक गाड़ी सिंग युम अमदी वर्कशॉप अदु थुगारी बनो हाइबा तोंगान तोंगान बे सेक्शन क्या तगी हंगलकले पनबा याबदी होखिबा मे 29 के नुमिदांग दसु फोर्स असिमा के मिय अहुमना न्यू चेकोन दलेबा दुकान अमसु मई थानबो होनरमबगी फुटेज फंगबतगी मखोय अहुम थबतगी सस्पेंड तौखिबने मखोय हुम अदुदी हरियाणा दगे कुलदीप सोनीपत दगे प्रदीप कुमार अमदी अलीगढ़ दगे सोमदेव आर्यानी ngaranggi गाड़ी की थवों अदु करी मरम गिनो करी साउनिंगबा लेबनो हाइबा मफमदुगी मिचम मियामना वहंग कयासु हंगलकले अमरोमदा थवोंग असिबु यानिंगदबा फोंदोलदुना मोइरांगखोम अपुनबगी ओइबा वाकन मिफम अमा ngasi पांगथोखरे वाकन मिफम अदुदा we want peace and stability in the state central force should safeguard public property and demolish it we condemn the rapid action force central paramilitary force thaba play card kya sopaiki वाकन मिफम अदुदा सरौ याखिबी चिंगाबम ओंबी जमुना ना फोंदोखिबदा हौजिक थौली बेरांग असिना मरम ओइदुना लमदम असिगी मिचम मियाम अवाब कया मायुकनरी मसिदा यास्को जॉइंट कमिटी ना अवाब तारब सिंग रिलीफ कैम्प हांगदुना मियांगी मतेंग पांगदुना लेबनी मसिदा मियाम बुंगाक सेंगने हाइना लाकलिबा रैपिड एक्शन फोर्स ना चाथरिबा थौंग असी अकन ममोंग द कंडेम तोखि या स्कूल की एरिया सिदा अखोई की रिलीफ कैम्प अमसु हांगजरी मसिगी मनाक सिदा ngarang इखंग खंगहौदना अखोई की कैनोगी रैपिड एक्शन फोर्स अमा मोइगी टीम खरा लागा अखोई इचम चमना अखोई मयाम लेजबसिदा खंगहौदना रबर बुलेट कापसलकपा टियर गैस कापसलकपा अदगी अखोई गाड़ी खामदना लेरिबा युंग कैदा सुगुम्बा मयाम कैनो कापसनबा खोचनबा मयाम तौरकपा अखोई मयाम जे मथोक मरंग खंगदना अखोई दी हजे हजे रिलीफ कैम्प हांगदुना लेरिबा से असोन अनागी दमक हांगदुना लेजबनेना हानादगी मांगजौना हाइजरगा लेजरी अदुना खंगौ इखंग खंगौदा सुंबा थौदोगसे थोलकपदा अखोई मयामदा सुकी मति अखोई थमोइदा नुंगाइतबा फाउदुना ngasi dharana se sinjabani ahing nungtin khangna matam asu koiba je khoina wana honara ingai manung sida asugumba tawhaidaba chathaba da maung ta da thabak singa se amuk hanna tawbidana ba mayangi mafamda khoi gi kaino rapid action force maru oina akhoi gi paliba CC camera je loi thugai birame masugumba thabak se amuk hanna tawbidana ba chathabirakna ba hanna haijari mayangi mafam अमरोमदा मोइरांगखोम बरजार दके लौरेंबम विकास नाहाई
lamdam asibu ngak sengani haina lakliba forcing asina lambida nongmai kaptuna lakpa amadi mataida khamduna thamba gari ke akai toi tholam basi laipak thibane masi fawbada lengak asina tumina lesaliba asi karigino thaudo asida chenaba rapid action force ke personal singi mathakta matik chaba action lakhoi kadabani haiba wafam sing phungtoke akhoi gyanmen su ta de akhoi tuming kan sida so rapid action police force adagi CRPF adwa combine hai tar ko sumai sumla la nongmai ka sumla ko se akhoi side de yam kai na su irang yi tokte nakan su ba pra leibni na ada nakan sumai na kapsal masi de yum long kairon mayam sing sida thongau kari kara de sum thugaram ai isa gi gari bau soe ko gari ani soe akhoi gi yam se ko loi soe ko akhoi gi side gi hai taragadi yamna peaceful in lejaba de sigi area sidi yam peaceful oiba ne city heart or city ne ba si mafam da moina toriba landara ko pot hai taragadi irang sagalira natraga irang control tawna tawira karamba agenda le no haiba potu di government side gi kitang sengdokpa ma di pami akhoi gi side gi nakalamoromda thawong ado bajani do phongdol aduna singjamai apun mamiyang ge ba wakan mifam amasu singjamai parking da pangtokhe wakan mifam ado da saruk yarambi singjamai apun baluk ki publicity secretary sumati saugrakpam amadi lob asigi joint secretary thongamobi inau chana phongdorokibada me hum dagi hauduna tholokhiba irang asina maram oiduna lamdam asigi mama oibi kaya ahin kaya tumpham chafam khangduna lerakli masi phawwa center amdi state government asina tumina lesaliba asigi makhoi gi karamba aronbe agenda leibagino tholi birang asibo ngak senaba lakliba makhoina michamda onsinduna tawriba thong asi taseni aningte makhoina tampakta tawriba thong asi chinga tainaba mafam kayada aki akhang nanghaliba singi mathakta tawbo eramlebadi miyamne hena pengani makhoina tawriba thong asi miyam bungak senba laklibra natraga lamdam asida irang sagapa laklibra haiba wahangsu hanglakle singjamai hariba mafam asida rapid action force ke personnel sing makha tana amuk hanna changhalaroi toina rapid action force na micham miyam da chathariba thong sing asigi matang da penda wafum kaya phongdorakle singjamai da rapid action force na ngarangi thoiba irang asi control do bagi mahutta adi ahian ba makoi gi sakti sisinara kana makoi gi duty amadi responsibility makoi na set liba uniform se kari gino haiba se masi khangdana misam miyam do onsal kana misam ngak na bagi dam talak liba manipur gi lan thuk ngak na bagi dam talak liba adugumba de asam force na yunggi mingsel thugai ba thongnau da nung tharaga thugai ba dagi morang hom dagi no yunam le kai bhokta leiba gari mayam ama thugai ra kanda asigumba thawong sing chathaba se yamna masi maram cha do thawong amani masi gi thawdu thona akhoi gi lairiba singjamai gi honorable MLA na masi phabu tumina lesam ba haiba se masi singjamai miyamna yamna pendaba abadi masi yamna pendaba thawong amadi amadom dadi mase MLA na khudakta haibadi lephan ba yaba pot amani adumapu kumbi dagi nambol dagi lairiba manipur gi arapa tonga mafam dagi di khudakta pau tara kan da yumnam la kai da lairiba akhoi gi bini mantri honorable mantri na tadana tumila lesson ba haibe siju masijo achoba wahang amani singjamai maike gi oina di rapid action force ngase singjamai apum nu pilum na ware mam lawraba matungda singjamai da rapid action force amata changa ko yaroi MLA ya khaina ngasi bhawa da tumila lesson laganda manipur gi assembly session ko da ba haibe se masi manipur miyambu makhoina thausa da gi yam chawa mami amani atuba matamda numi humni gi manungda assembly session ko da na ngasi waro simpura pangam driba ngasi manipur da thokliba adi mai hona sak liba yamna sensitive eba issue ase losindaba taragadi manipur da laiba nupi khodi mana akan belanjao ma thorakani haiba se masi aikoi lan invite to go ina thokani singjamagi nupi meyam tholaga sorokta puba yaba pot puhali koi puba yadaba pot akoi thinga karino khannaraga godum khannai asuk lisang sina zatharak padanga sin nahangi nungdangdagi akoi ji singjam police meyam na tangkhai akoina tangkhai si marang karigino akoi sum naina sai aduga nahan so dum moina ngarang puriba tumaina pura sali akoi kaisu khalude ngarang di mayam sina haura aga koina thingaga akoi DIC check tawge haibani ba DI makum je hangdo u check tawge DIC check tawge yadabani ba moina adagi ne koina bus se karaga check tawba horakpada moina matek se mai muthatleba mai muthatpagi agenda sina karino kari marangi matek to mai muthali bano haiba wahang che koina hangningeba singjamai apun manupi mayam sina koina wahang hangningeba akoi repeat force na pangthoiba koida uliba thongna do singya tamya da koida kapsalaiba nongmai mayam do ngak thokna bagi damakta kapina mo mateng pangbira mo ba akoi thamoi pena haraujageba adudi nata nangara akoi gi nupi da khuthaba
Lairiba Nupamsa sing Puba, Tanatana Puba, the more bombs, Yumlak Migi, Sumanga Langsanba, Migi Mayumda Langsanba, a quite Tamoy Sona condemned awayba, Atuga, was it a quick as he not Oglaiba Mayamse, Gormena, Kaiguma Solusan, Yasanaba Solusalama Portragadi, Loishan, but this 9 Moina Portari, Moina Santi Pange, Santi Pange, Kadai Santi Panginova, Siman Minister Gibangloda, Santi Pangambaya, Mantri Singi, Quata Santi Pangambaya, Koi Pazadi, Santi Pangdeva Koi, Nena Tana Koi, I hint to Maktis, I hink Asure, Mama. Business work the legs, I think as would a geba. A quay hint to Masinga me, solution for a pio. A quay since my migrate the quay pose, Sung Sang Sangalo have a since my Pumbanu now, Laugramani, Sang Masuyaro, Quasia. Thobal District ke Fundrei Dalaiba Kuntratere Suba Sam Rifles ke Battalion ke Air Personnel Kara Thorot Laga Hairok Tamna Lakpada Hairok ki Masing Yamlu Miyamna Tankre Lal Marag Asida Maram Chadana Kulakta Army Thajalakpadu da Koishaw Narba Miyamna Fundrei ki Army Battalion da Thomjanduna Miyamda Ki Akang Piriba Air Personnel Singadu Jairak Piyu Haina Taksin Kre Thaudo Thofom Dagi Pangba Pauna Hai Ngasi Ayu Pung Tarama Thoirom Taba Dwaida Fundrei Dalaiba Kuntrani Pansuba Assam Rifles ke Nupi Personnel Mari Yawba Punna Air Personnel Kunga Mangana Nomai Paraga Hairok Taba Pali Amada ARG Area Operation Haidon Laki Labukta Low Suramba Hairok Miyoi Singna Hairok ta Army Chang Naba Siam Saba Uruk Patake Pau Matang Watang Pinaraki Madugi Matung Hairoki Masing Yamluba Nupa Nupi Singna Thorok Laga Fundrei Kongjom Dege Hairok Taba Yaba Lambi Singda Tatlaga Lenaki Fiba Maduda ARG Personnel Singadu Maning Handuna Chen Kibagalina Battalion Manungda Jensen Kibane Miam Namakoibu Tana Bagalina Battalion Tamna Tomjalaka Nongchuk Tamba Get Mamangda Miam Adu Punki Pawasi Matang Tanarakpadage Wangjing Kongjom Amasong Langa Tilgi Kunja Singsu Torokuna Get Tamna Tomjalake Tanjaduda Thobal District Police Ki Masing Yanlaba Police Singsu Lalaga Miam Girangadu Pathana Buhanaki Tungda SP Thaubalga Paw Pongner Bamatunda Makatana Battalion Dage Air Personnel Sing Tola Halaroi Haibagi Tazaba Pirakpadagi Miam Gi Irang Adu Nemtake Maragasida Hydrocric Club Kun Marigi Apunba Apex Body Makai Dagi Kuntrani Pansuba AR Battalion Asi Cookie Sing Yaurabra Haibagi Chingabalere Miam Gi Ihol Lakjangada Lengakna Miam Gi Ihol Kangna Paikapon Topa Tabosing Paikalo Haiki Lamdamasi Tangdulay Taba Porokpa Ngamnaba Peace Committee Sema Matamda Minister Emile Kya Yaholiba Si Forum for Restoration of Peace Manipuri Convener Asang Kasana Pendaba Fondokre Wafamasi Forum for Restoration of Peace Manipurna Lamdamasi Tangdulay Tana Porokpa Ngamnaba Union Home Minister Amit Shah Amadi Assamgi Si Minister da Peace Committee Sema Batam Kibu Wafam Adugi Matangda Ngasi Major Koldalaiba Manipur Press Club ta Pangtokiba Pangmis Singa Unaba Mada Fondokibane Magna Makatana Hai Manipur da Tangdu Laitaba Porpang Naba Siam Saba Peace Committee da Lamdam Asida Lariba Tribe Contra Marige Mioy Amamam Yohanduna CSO Kaya Yauduna Semba Pamkipani Adumapu Mandugi Ona Tenabda Peace Committee Sema Matamda MLA Minister Kaya Yohan Basi Labaktivani Haji Oriba Film Asida Lenga Loy Singbu Peace Committee Sem the Yohan Bibasi Matang Chate Makoina Semba Peace Committee Asida Naga Maite Pangal Punduna Siankiva Forum for Restoration of Peace Manipur Yaudrabasu Lamdam Asi Tangdu Laitana Labangam Naba Porakpa Matamda Forum Asina Matam Chupada Honagani Haiba Wafam Fondoke Minister Singh Yauba Haibati Hujiki Tansa Sida Moy Yaubu Yadeba Maram the Peace Committee ICD neutral Oiba third party person Oigadaba Miway Neba Hujiki Lengak Asiga Atopaga Yamna misunderstanding Amada Akoi Lan Tonaba Mong the conflict the lady aba Adu conflict labor me aduna Tonariba me aduna Peace Committee the head oirade Karamina Peace Puragadabano Hijariba Mase Prajamayamna Paptabu Todabu Huji Toribu Miam City Peace oriented Oibio, fun oriented or in the Chatpigano Hibise, Prajada Koi Tamjaninge, Aduna Forum for Restoration of Peace, the Tamjabade, Handak Topa Peace Committee Hibado, Akoi Yahweh Yaw de Habig in the Jade, Taudubu, Akoina Kalambade, Masidi, Akoigi, Tribe Kutimagi representing among Oiraga. MLA Sing Mantri Sing Yaudadana, neutral Oina Taba Taubada, my Pakani Hijabigi proposal Tokibani. Adubu Hujik, Sumaina Tokre, Oishnu, Gea Popo, my Pakadara, I quay Kangde, Makoki Oishnu, I quay Yaw Peace Committee, the Yaubo Yaudabadu, I quay Madu, the important Oina Lode, Taudubu Forum for Restoration of Peace, Na Manipurda, Normalcy, Lakning, I can't Taba Honari, Lakri Poba, I quay Mamang the Junction, the Taba Togani.
Haukiba mamang thagi tang kunipanda sugunu amadi sero maikaida khulai matik chana paiba kuki lalhobasingna chatharakiba yumkai mai thaba amadi nongmai kapsalapage thaudokta micham miyam sokpada volunteer kya mafam aduda changsinbada yaukiba ngangom navy chahi kun apokpa NG sana khomba amadi apokpi ahanbi sugunu mamdob lekai ward number 2 ase ngasi fawba thiba khangdra leiri thiba khangdra leiriba navy gi apokpi mama amadi Machi singna hoji Kakching Higher Secondary School da hangliba relief camp da leire apokpina khuyek piduna deputy commissioner Kakching amadi SP Kakching da haukiba tha asigi tang nipan da ai baserol ma pisanduna mang kiba navy thibina ba haijagi pasu leire relief camp ki volunteer singna su imung manung ga loina na thiba gi khungjang changsali ngarang maksu navy thiba sugunu gi nazareta changsalubada langmai dong dage miyoi ama hana sem saduna lang thaklamba bomna panbadage miyoi ama asok apan nangkhrai Hojik lengang na akan ba khongthang lokhatuna mafam khangdana lariba ngangom navy gi mari makhong thibiu sibo iram labasu mathau mangam tawnaba saru machet amato oirabasu mapa mama da sinabiu haina Committee for Peace and Harmony gi head office Kakching gi CEO co-convener KHS Chatadhari na khuyek piduna thadorokpa cherol amana khanghalakli IGAR South Kim Mideng Makada Marisuba Assam Rifles Battalion na Hangang Makad Lekai da Hangliba Relief Camp da Relief Materials sing Mateng Pangkre Marisuba AR gi Commandant Colonel Sandip Mishra na luchingduna pangthokiba Relief Material yenthokpatuda Hangang Kontha Makha Lekai Model Club na sinduna Hangliba Relief Camp da leriba singi maikai da gi thagatpa phongdokhe Relief Material sing aduda angang na season na ba potlam kaya yauna nomada changdaba yadraba tongan ba item kaya su kusamna ki hairi Imphal East, West, Thawal, Kakching amasung Bishnupur District ko ina ngasi ayuk pung 5 dagi horoga numidang pung 9 fawba curfew komthoki adubu law and order gi fibam da ahong bakara lakpatagi Imphal East amasung West ki oinadi kudaktagi numidang wairam pung 3 fawba curfew tension ki district ani asigi magistrate singna hojik ngahaki mamang da thokiba order singda curfew asi tension ki bani adumapu kangpokpi gi oina nungthil pung ani fawba ahum fawba komthoki curfew komtholing manungda kaithel amadi dukan sing thong hangnakhe miyamna chana thaknaba amadi atai nomada changdaba yadraba potlam sing curfew komtholing manungda leinakhe lambida mahu sakhum gari chenakhe hayeng gi oina Imphal East amasung West ki curfew numidang pung 6 ta tension khre atai district singidi hanagi ahong balaitri hari Karang Island Development Organization amadi Karang apunba maira paibi loop na sinduna Bishnupur District manung chana leiba ithat amasu oiriba Loktak Island Water Transport Complex da wakam ifam famkre haukiba megi tang ahum dagi chatharakpa kanglok irang asi atuba matam da loisanduna santi leiba khunai ama ohenabagi pandamda famba wakam ifam asida Manipur da NRC sanahalu Manipur da Assam Rifles lokto Manipur gi apunbagi saktam kaiba roi kuki militant singa sarkar ga tawnariba su agreement kudakta handokadabani haibana chingba kholaw kaya sulokhe wakan mifam adu da saruk yarabi Karang Island apunba maira paibi look ki secretary Ningthauzam Babitana Fongdorakpada Hojik Manipur da tholiba Kanglup ki irang asina Parjada tangdu leita daba punsi mahing ama ohele Tholibirang asi atuba matam da loisenduna Parja sing hanagi punsi mahing da amuk hanjilaknaba Babitana lenga ki pukning chingsilakli Hawda jungi ngasi tang Taraga mari yoksalakpa phawbo sibawda karigumba amata rai taba ngamdaba abase akhoi maitai gi oibada yamna thauna leitaba haina khoina akhoi MLA singbu phampubirbu khudimakta akhoi maira paibina haijari Manipur gi akhoi sida leiriba singtam amadi Manipur gi saktam akhoi kaibasu yaroi mioi kaya halaba sibawda guki gi militant singna ngasi jathariba su ase athuba matangda lokthok piu sarkana hanjana ngasi irang thoi mi kaya wahale angang kaya so e lairik laisu tambada su loina manghalle asiguma kaya sibu sum kaya kuina yengduna legiduribano praja sing lairaba thong na wa khraba Manipur da leiriba imai ben sing chaba thakba phangdaba awabana masaruk nangaba nomagi surga chaba mioi kaya ngasidi wabada masak phangda amuktoi yengamdana leire hogjikti aduna athuba matamda sarkana masibu yengchanbiduna athuba matamda santi puraknaba honabiu One India ki Foundation New Delhi ki Media Coordinator in Charge Maitram Sanatomba da ngasi Manipur College ta hangiba relief camp da chana thanuba madi nomada changdaba yadraba potlam kaya mateng pangkhre makata nasu atai mafam singda medical camp na chingba singda pangthokani haiki
ꯄꯥꯎꯒꯤ ꯃꯔꯛꯇꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ Admission open, R&T Institute and Aviation Academy ki lakadoriba session 2023-24 ki admission hauzare. Institute asi Ministry of Corporate Affairs Government of India na well recognized tauraba amati 5-year service complete oiraba Manipur da amatangairaba Air Hostess Training Institute amani. Class 12 pass tauraba mahairoi singna tungi afaba career amati aviation industry da changningba singna ming chanbiba yaragani. Male and female punna apply tauba yaraba 10 to 15 years flying experience lairaba trainer singna train tauriba 100+ students placement pikraba institute asida tongan ba course singi khudong chaba leijari. Course sing adudi international air hostess training, airport operation staff training, ground handling loina na soft skill, career counseling, interview skill, spoken English and Hindi, grooming, guest lecturer session, resume making, mock interview, service classes, first aid, interview preparation, Zumba class, swimming class amati airport visits. Institute asiki staff single loinana placement assistance ki damag Imphal amati atopa state sing da su khudong chaba pizari. Khudong chaba sing asiki damag 12 standard loiraba students singna institute asida lakpiduna akupa marol tanabiu amati online inquiry ki damag contact number asida call tawbiduna tanabiu 7005970470 natraga 8132092225. SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam ama khangjanabagi khudong chaba du mapung fana pina bagi damak specialized oiraba team kaya semduna angang singbu nauringai dagi khoiga chanaba sinfam gi maramda singna mari makhong taktuna afaba khunai ama oirakna ba hona duna ngasi fawbala Career Solution amagi chap chana guidance thiba haibasi araiba dinate adubu Manipurgidi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna satra khaknatana community level dagi hauraga adom gi khwaidagi chanaba sinfamadu mai pakna chatnanaba same sagani aikhoigi mamal yamlaba naha singbu tungge chuwa lambel amada lamjing haurasi SS Career Solution na piriba khudong chaba singasi khopna khanta haurasi Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAC courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Break in Matunda Taram Nokchari. Haukiba May Humdagi Toki Bayrang asi Maitay Hobanate Haina. Imphal West Upa Dexia Lysram Brovina Fungdokre. Wafamasi asi Manipur State Panchat Parisad MSPP na Sindora, Kaisam Palemazam Lekai Community Hall da Pamba Wakat Mifam da Fungdokibane. Magna Makata Duna. Maitay Haiba Furub Asidi Matam Kudi Makta Miam Gimating Pounduna Lapane. Kuki Gemele Tarana Delhi da Prime Minister Unabangam Laga, Karigi Lemho Riba, Emily Yankainangam Tribano. Amade National Media the Lana Sandoliba Pausing asi Manipur government Nasi Fawa Karimata Taujiba Sikarigino Hike. Wakan Mifama da Manipur Degi Suloto NRC Sana Lohaiba play card Kia Susinake. Kunda laita minariba puruk amadaga yeknaba leihandaba tangdu laitaba nungsi chanaba pamjai loinana ngasi ma ekoi Manipur da NRC jatna hanba pami haibadi ekoi yelong mi singju mangja danaba ekoi gi protect tauba NRC jatna rabadi kanano haibadu khangdok bibase yamna darka lei Manipur ki government na ngasi leijaraga su leitabagum na tuminna leibasi praja gi section khudingmak na pendaba phongdokli loinana tuminna leithokpagi mahutta hanagumna nungsi chanaba purakna bo hotnabada kaidobo yabagi haibasi Delhi da chatlaga migi tarana kugi gi elected person tarana lawbu ngamlabadi aikoi Manipur da leibase asuki matik yamna leikre aduga social media da tawoidaba ngangoidaba puang da nganga putha thagalaga Delhi sarkar bu makoina sumna bo hotna base ekoi yamna ningdom pomi haubuna makoina hauba aduga haubuna mitaina haubune haiba
मितई है जाति दी ख्वाई के पुक्सेम चाउबा मणिपुर की दमक हौगिबा लोयना अखोई की इपा इपू हक्तक जु पौना बजबसी बी केंद्र जे ngak ase lekha tarabasu ima leba ki damta ka thoke haina thauna leba kanguni adubu akhoi di ngasi akhoi gi jati halaga natraga na atopa phuru amu khunda minari wa halaga akhoi adugumba thauna phaba sake haibudi leite dabudabu militant jinga jathare ba khong jinje penda badagi ngasi khuthok narakpani tatana jatharak labadi akhoi isama bokta khuthok na bada yawrakani haibase akhoi masimadi hainingi aduna kuki gi kangbusu na khoina wakhan munna khalaga hanbam thoe hallo 100 na akhoi su yawna adum akhoi chuna khoi ga fight to bada bani haibase hainingi Kanglup ani ki marakta thoklibe na ngasiga mari lenana tayanjam lerak thokchom lerak waikhom lerak ki apunba maira pai binupi singna haingang mayai lekai daleba community hall da wakat mifam famkre wakat mifam adu da tongan ba waro liba play card kya so season ke wakat mifam adu da saruk yakhibi lemeron chocolate look ki treasurer tayanjam mani tombina phungdora pada karigum bahira mamata da manipur machet ama fawa kai bi aroi karak labadi mama ai bisingna madu tumine yengdura leitok loi manipur gi apunba gi saktam kai bi aroi aikoi santi pami mayum makai mai thadok pikrapa miyoi kaya lanjena duna relief camp singda changja famlau duna lairiba singasi lengakna athubada tangdu laitana laina ba waro sinama poroktuna masa masa gi yumda tek ta kaidana lehen nabasin biu su da lariba kuki militant sing kudak tulok thu hai ba wafom kaya su phong toke latana lairiba kanggu chu mayom da hanba yana ba khona ba sinbiu jingong jingya da loina landarak tana khotana kuki hai ba jinda tawri se akhoi gi karino akhoi de exam dana misam ni aduna moina landarak pada khodi ngak thok chana ba da khona chabani moida landaru ba leite hui mitaina aduga moina tawri ba se khoi ya na piende moi ga khoi gan hawai ti leiminara ju hoji ti moina khoi bu yengna boina tawi akhoi gi mitai gi yong kaya ma mai thai kaya tawi moi gi di mi ama sire hai ba da sarkar na moi gi di miyeng changbi akhoi mitai di sama sire hai ba da miyeng changbi ba hai ba do leite ngasi mama oi bi khoi na piende yamna thamoi je sui aduna athuba matam da loisan biu aduga migi di khodi makta loi ni ta manai akhoi gi di mitai gi di kadai no kana na kari tawri ge haba jo angang chauna da na leire hoji kisi gi matam sida aduna athuba matam da sarkar na mapi mapa ori ba moina athuba matam da loisan biu State asida may dagi hauraga thololiba kanglup ki rang sei kuki militant singna thogat bani makhoi gi matakta yani de phongdok laduna ngase hangang awang lekai women's welfare association hangang awang thongkhong nupi lup amadi sayani saban hangang awang lekai ahum na punna sinduna hangang awang lekai da wakat mifam famkre wakat mifam da tongan ba warol iba play card kya so season nakhe loina na pen da kholau kya su lauke mifam da saru yakhibi sayani saban hangang awang lekai gi treasurer mutum hemamati na phongdora pada oirakli ba lengak ki fibam asida solution puthokpa ngamgadaba mami ute kuki singna horokpani makoina lalsi lepa matamda warosin leihne makoi amata manipur leiba yaroi haikiba leite tankiba su leite nungsi chanana leiminarambani adubu maitei hariba jati asida atamnana tauba manba thong asi yaningte state amadi central government na athubada tangdu leitaba porakhan biu irang asi taptharapagi mahut henadum kansilakli haina mahakna makha takhe Uji butang julai ta da pima mada lai base atuba matam da ikoi gi panbiri ba state ki lenga amadi center gi lenga ani punna hona biraga amutang santi leina hana gumna ingna signa isilena ikoi amatan leminaram badu adamaina punna amutang leminahan ba pamjai adugi damakta so ayama phamjabani aduga hainjaning ba amana asuk yang ba ikoi adu so maitai da atamnana mi khujo khara khakna so san puta laiba tarba kuki khara khaksina ikoi maitai haiba jati sida atamnana singnabagi mawong ama tawribasi aikoina makoida kari hairubagino asini apangul pacha ama oina ina thamjani basi aikoina makoida leiganu hairubasu leite aikoigi ju makoina sida laaga leibam piri adum pulap nuksi chana leiminari aduga makoina isam chamba megi ahum da solidarity lele ama chale adul chatpa loiram loi phatinga yum mai thaba adigi mi hatpa nong mai kapsan ba nung langba sing basi lanje makoina hore Lanji makoina hobani na makoina loisandraga di aikoi di defense lai jabani makoina lepkhraga di aikoi lanje dum loigani lepkani aduna makoi se amta athu matamda karmai tawraga karmai tawraga makoi je laksalaga suje karmai tawraga phajan ga dege haibado amta phajan biraga amta ingna singna lehen biu haiba ki pandam du da
ngasi se khoi phamjabani wakan mi phamsi Hojik tholiba kangluk irang namaram oiraga Moirang Oksobung Upper Primary School da hangliba relief camp da People Resource Development Association Bisnupuna Rural Welfare Development Society amadi tan yakka kusam naraga carry bag amadi inner garments sing inmate sing da ngasi kusinakre No separate administration in Manipur, implement NRC in Manipur, abrogate sue with cookie militant 50 MLA must go to Delhi Haiba banner Makada, All Wangu Mairapaibis Club and Coordinating Committee on Manipur Integrity in Sinduna. Wangu the Masing Yamlaba Miyam na wakat mi from Kray. Sugunu Sero Napat Amadi, Tangjeng Dagi Lanjin Raktuna Kaksing District. Wangu area ki tongan mafam mga daleba inmate chatret room Yauna, Wangugi Miam Galoina, Chatakiba Ngasi Wakat Mifamada, Manipur Integrity, Kaibearoi, no separate administration in Manipur, evilis narco terrorism, Manipur NRC Sanahalu, rehabilitate displaced people, flush out cookie terrorists, abrogate suspension of operation with cookie militant, Haina Taba, play card casting season ake, Loinana Kolauke Sulauke. Wakat Mifamada, Saruk Yarambi, Kangluki, Irang Asida, cookie militant singna, Mayum Makai, May Tadu Pikraba, Serotake, Oinam Suzata, Kowinu Piamana Fundorapada, Manipur Gatay Mafamda, May Ahumdagi, Hauduna Kangluki, Irang La Krabasu, Sugunu Amadi, Sero, Area Dadi, May Kuntereke, Numidang Fauba, Kariguma Makal Amatagi, Irang Tokana Laikibane. Adobu Kangaudana, May Kunipangi, Anganba Ayukpung Anirom Tabada, Kangaudana, cookie militant singna, Nandaratuna, Seroda Yumkai May Taba Horokibane. Ahing aduda kangaudana horokiba cookie lan aduna maram oiraga ahing aduda thawai hingnaba chelakibani asigumba tha amaga makhairom fazilakadaro fawda irang asi Manipur amadi central lengakna ngasi fawba laksin bangamdaba silaibakthibani miyamgi awaba asi kokhanba ngamdaba Manipur gi chief minister amadi prime minister gi lengak asi pamdre pham thadokpiro aikhoida khulai sinabiro aikhoi isana isagi lam ngakcharage haiba penda wafam sing phongdorakhe Wakan Mifamada Saruk Yarambi cookie militant singna Mayum Makai May Tado Pikrapi Hojik Wangu Lifeform Youth Association Sinduna Wangu Lifeform Daliba Green Ground Academy da Hangliba Relief Camp ta Jangza from Lauduna Ladibi Bengali Nupi Marti Kaubi Amana Fondorapada Serauda cookie singna Yum May Taki Baduda Mahaki Imungi Matsimanau Singi Yum Mari May Tado Pikray Numida Tawai Hinaba Haiduna Apikpa Ta Taramatorom the Ngariba Machan Matanda Konduna Emily Mayumda Changsinduna Ahing Amalera Matung Matang Numita Security Singna Lokokibane. Hojing Makoyi Habada Karisulate set never FIFA wa Laitabana relief game Masida Pibirakwa Firo Singasi set like a lady. Imung Manungi Mio Singsu Tongan Tongam from Sing the Hangiba relief game sing the Lake Kibana. Punna Leminabasu Fangday. Lan Asilo Krabasu Karam the Hingani Haina Tamu Shokna Fondroke. Land Toknaraga, Domlotion and a lady, Jason, you matic me or the Chamber Bami, Aduga, quite a pinza of the Bong Bidden, Koy Manipuri, a Koy Pampai, but Minister Pampai, Bong Bidden, Amadi, a Koy Dasakari, Linga by Prime Minister Narendra Modi, Masi Anita Pam Tadopi Bapame, Tadopiro, a Koy Praza, a Koida, Kulai Shinabiro, Koy Isana Tenazarage, Moy Anina Lebak, Koy Pamdre. Moy anine lebag nga aga parzada asia na koi meitei bakrup se amang ata thon ga dabagi oina akoi da oina thoe aduga hena sumang silak bahele amang ata thoksilak ko jana hele aduna moina koi lebag nga kani haibagi akoi da moy haibagi akoi wakhanda harau ba natraga akoi da thajaba akoi le isa da leite ni haba kai tumbam ta leite sikpi khabai ja se ga ko bai bai da ga leiri mung manung ko kai kai ga kan ta koi punna laimina da se dungna mata Itay na amada, isya na amada, inembok na amada, isya nupi na amada, siday ga isya pagan lagi, kira batara thatara matulda ngari ga isya siga, o laga yum da nong may marak sida siya kupan, siya laga mantri ki yum da lay, law laga lay ba ni nong alaga ko isya, at nina law ko pirak pa ni, law ko ga makam sida tham pirak pa ni. Kusik numit sukoy da bawda kananta na kari kumbam ta hang bide so minus, ayun dinungjangi sa amay hang masara kaya po na hingo habin o ko isya. Megi tang homdagi cookie amadi maite anigi Kanglup ki irang tholopatagi ngasi fawda Manipurda tangdu leitaba lamdam ama oiduna lakli mioy kaya gi punsi mangkiba yum kai lantum amang atakya thon batanatana
Maikei Kiagi Mikap Mira Kontana Talaba Lamdam Ama Ohilaliba Asi, Maitei Convention Jirina, Tamoy Sona Nuaitaba Amati, Pain the Bafondok Cherihina, Nasi Jeri Bamgi, Larian Bilerak, Laikon Lerak Leba, Maitei Convention Jeri Office Star, Maitei Convention Jeri, General Secretary W. Dines Maitena, Wafam Singasi, Pau Missingu, Nabama Fondokibane, Magna Makatana High. How Kiban Mitkarani Mamanga, Hiram Asigi Matanga, retired judge Azele Ambana, Luchingba Tim Amana, Zatari Bairang Asibu, Tijanabagidamag Tabak. Horakliba asi atuba matamda marik chumba thidokpiduna thaudo asibu tholiba miyoi singi mathakta akan bachera pibiu haina FCG maikaitagi thamlakhe ningsing bayai ing kumja lising amaga chamapan marfudrani thoi amadi ing kumja lising amaga chamapan marfudra hondoida kuki naga amadi ing kumja lising amaga chamapan marfudra taret marfudra nipada kuki paitegi irang thokpa matamda tampak talaiba lup sing amadi Imaibel Singna Chana Taknaba, Ana Laying Kayada Mating Pangbikiba, Kutta Maira Paiduna Lanjanarapa, Cookie Singak Senduna, Tamlakiba, do Arimbatahan Bire. Maruina Maite Convention, Pamjari Pasi, Manipur, Apun Bagi Sakam Kabiaroi, NRC Manipur da Chatnaba Amadi Ground Rule, Naktaba Cookie Militant Singi, Shu, India government Amadi Manipur government, Kudakta Handokpiba Loinana. Manipur government tangdu laitadan lariba film asi mahausagum santi hanjanan kadabani haina maitai convention jiri ke maikai dagi fangtorole matang asida miyam ge miut chiliba lenga ke maroiba thau puriba singsu mating fongdok haninge loinana chin kakta ngang banatana thawak oina onthorokpa MC jiri na pamjei fongdoke amaromda laibak miyam su harau kumhai da mai onsin bagi mohta miyam pulaga Laibaki ay fagadaba hiram amada punna tabak tongminaba loinana jiri bamda kanagumba kharana yumfam yaudaba pausing tonga sandolaga miyam dami pai halaga lanjinanaba hotnariba thaung asi miyam section bio iramdam iraikaibu miyam punna ngaknabagi damak isagi thaudang lominasi haina fongdorakhe Thaurom aduda Maitei Convention Jiri ki President TH Kumbaluang, Assistant Secretary Y Ibomsa, Finance Secretary Y Sarat, Amadi Executive Member S Sarasu Sarugaki. Roina Maitei Convention na koi pamjari basi Manipur gi apun basaktam kai bajaroi. NRC Manipur da chanaba amadi ground rule ngaktaba kuki militant singi su India government amadi Manipur government na khudakta handokpi ga loinana India government amasung Manipur government na hoi Manipur da ngasi tangdu laita da ba phibam am leiri basi mahausa gum amung santi hanjanana ba singbira kadamne haiba wafam sisu MC gi mage de thamjari matang asida miyam gi mihut siliba yam maroi ba thaudlenga ki thaudang lori ba singna thoido hinongna mating phudok ningi menana sinda khak ngang banatana thabak oina onthokpadu hoi Maitei Convention pamjai Lebak Miam gi jaifana bai damakta karigumba khara tawanningbagi apamatasu phonglokchari aduga lebak miam na su hoi ka henna thaban chongba leilai harauba ate henba mela na singba mayam pangthoktana Manipur siga hoi lerakpasi matam kharni masi khara hoi handabiraga lebak ki jaifagadaba hiramlomda mayam sumchen minaraga thabak tawminaba haiba wafam simusu thamjari bana aroibada hoi jiribamda kanagumba kharana yumpham yaudaba pawda tonga sandoka kanda hoi miyamda mipainaraga lanjen na hannaba honariba thong asi miyamna section biu loinana leiriba miyamna akhoi miyam punna sungsin minaduna irei kai amadi iramdamsi ngaknabai damakta isa isana hoi thaujang lowinasi haiba wafam simusu aina miyamda thamjaba Manipur ki apun bagi saktam kahen bayaroi separate administration lehen bayaroi kuki militant singa thamnari basu handu haiba demand kya karoinana ngasi thawbal apun balop TAL gi media makada thawbal okram thawbal bazar amati thawbal mera ground da miyam gi wakat mifam chathakre khongjang adu da saru yakibi meira paibi sorojini na hakibata kuki militant singna Maitei furup singbu tuhat piba yumkai mei thadok piba nupi angang singbu tuhat Pibana chingba thawong kaya si chatharak patagi ngasi iramda Manipur si mai hauroba matam asida iramda masigi lengak loin pariba MLA humfugi manungda kuki gi MLA taranadi makhoige tokhaiba lam ama tanba ngami aduga aikhoigi MLA yankhai asina Manipur gi integrity kaheloi haiba wahai amata haiba ngamde haike karigi damak tonganba kuki len ama talibano Manipur gi integrity kahen bayaro haina makhoi yankhaina India government da taksan bangamdriba karigino hairaduna matik chaba Nupa Thokpa Aikhogi Mihut Pami, Botki Matamda Imaleba Kitamak Tawai Tadokani Hairaga, Hausina Karigi Tumina Laribano Hake. India government na Yellomi Aikhoibu Iram Damda refugee o Henganu, Manipur Lengaki, Mating Fongdo, Lanjenar Libasing Atubada
अथुबदा खुंदा लेता हलु स्टॉप डिवाइड एंड रूल पॉलिसी स्टॉप मिलिटरीजन इन मणिपुर लेंगाकना मियाम बु निंगथिना ngak selu amasung narco terrorism muthalu haina thaba play card kya so season akhe Maitraba angak pagi chaiteng na hojik pangliba masiki tanja asida irangam asida laibiriba lengagon paibiriba aikhoigi kendra humpu asigi MLA humpugi manungda kuki gi kariba MLA taranadi kuki len tan bangami aduga lemauriba yakai aikhoigi MLA asinadi manipurgi integrity kai hello hai ba wahai ama phawa hai bangamdana India government da karigino tongan ba kuki len tariba kari barang tariba no aikhoigi Manipur integrity kahin ba yaroi hai dana India government da taksim ribaki marang karigino Majid Chaba, Nupa Topa, Aikhoigi Mute Bami, Matam Nutadi Mapon Matam, Haibadi Borki Matam Dana, Imale Baki the Mukai Tawai Tabu, Sagani Haiduna Haikaka, Hojina Kariki to Mina Laiba. Okay, Matin Topa, Aikhoigi Iram Damsiki, MLA Bami, MLA Abatasu Torona, Iram Dam Irabasi, but I Tawai Tabu to Tadoke, Aikhoigi Iram Damasi, Kangani, Iram Damasi, Amatawa Gilling into Manipur integrity, Kahin Mayaro Haiba, Wahinta to Trump Toga Hayo. Karigila Bungande, Kuki MLA Tarana di Matin Tonga, India, Delhi the Salaga Lava, Kongami, Atuga, Aikhoigi, Lehori Bayakaya the Karigi to Mina Ladiba. Masi Puramase, Nasi, Pradamiana, Yana Nuaitaba. Turning the back, yending the back, I have to say, not quite, MLA, young kindness who come, silly. Manipur ki apun bagi saktam kai bi yaro haiduna ngasi jerebang ngi mafam kaya dagi haungnaru ba taudana thoroktuna miyam gi ba human chain ama semduna apun bagi saktam utkre jerebang gi 0 point ge gola thor amadi dibong karong human chain semlo matung da miyam gi oiba apun ba rele ama chalaba matung irabo ki statute ki akoi bada Manipur gi saktam kai bi yaroi Manipur NRC san halo stop narco terrorism withdraw so immediately maitai singbo ST gi list salalo haibna chingba miyam punna खोलाव के असुल ओके जेरी ब्रम की प्रजारतन कोंजे बम नहाय मणिपुर ने इंडिया दा तिनकिबा मतमदा इंडिया दगे लम लरोगा चंकिबा नते इंडिया गवर्नमेंट दा मेसेज पिनिंग लेबदी मणिपुर बु अमुक हन्ना थुगाइबिरनु मणिपुर दा नार्को टेररिज्म मुथपिबा पॉपी थाबा मुथपिबा मदी मणिपुर स्टेट असिदा हानगी मतगुमना नुंगशी स्थानना लेमिनबा पामे NRC सन हन्दुना इलीगल इमिग्रेंट सिंगबु खुदक्ता खंदोक्तुना अफबा लाइबाक अमा ओहेनबा पामे मैतै सिंबु शेड्यूल ट्राइब लिस्ट सलहन्दुना एरिया सिबु शेड्यूल ओइरबा मतमदा मणिपुर दा चखोटपा लमदम अमा ओइगनि हाइना फोंदोरखे अमरोमदा जिरीबाम डिस्ट्रिक्ट पुलिस अमदी अतै पर्सनल सिंगना पामदबा थौदोक थोक्तनबा ngaksenबगी थबक पाइखले से इंडिया दा मर्ज तब मतमदा कोई इंडिया दगी लमदो लौरगा चंगिबना कोइदी मणिपुर इसागी लमसे उसलगा चंगिबने माने मर्ज तौकिबने बुधा चंद्रगी मतमदा मरमदुना कोइ इंडिया गवर्नमेंट दा कोइना मैसेज बिनिंग बदे मणिपुर से अमुकना थुगाइबिरनु अमा कबो बेली थुगाइनो मतुंदा अमुकना थुगाइबिरनु अदना मणिपुर दा नार्को टेररिज्म लाइदिबासी मुथपिबा डिफोरेस्टेशन तौतना मन पॉपी फारिबसी मुथपिबा अमसु कोइ मणिपुर से अमत कोइना फाना तुमना नुसी चानन लेमिनु सु पामी एनआरसी सन हंदुना कोइ इलीगल माइग्रेंट्स इन खंदोक्तुना अमुक अफबा लेबा अम ओहेनबदो अदुसु पामी मणिपुर दा कोइ शेड्यूल ट्राइब सिमा मैते सिने चालन बिरगदी कोइ मणिपुर कोइ एक इस पॉलिसी तु लाइबा मयाम से सिजना कोइ शेड्यूल कोइ एरिया से शेड्यूल वरबा मतुंग ददे मणिपुर से सपोर्ट पा मणिपुर नि था सिगी अहुमदगी खंगदुना थोकिबा कांगुकी रांग असिना मरम ओइदुना मसागी युम थादोक्तुना लांजिनरखिबा अंगांसिंग अमदी नुपी मसासिंगदमक मणिपुरी मैते एसोसिएशन ब्लेंगोरना चाना थंगनबा यावना पोलम कया तेंबांख्रे यारिपोक टॉप चिंथा यारिपोक यामबेम यारिपोक लाइमनाय खांगबोक हायर सेकेंडरी स्कूल वांगजिंग कोदोंपोकपी हाइरोक हायर सेकेंडरी स्कूल अमदी वांगजिंग होदांबदा हांगलिबा रिलीफ कैंप सिंगदा एसोसिएशन असिगे मिहुतसिंगना बिस्किट बेबी सोप सैनिटरी पैड कोलगेट नूडल्स अमदी ORS नसिंगपा पोलम सिंग तेंबांखी मणिपुर दा NRC सनहलु कुकी मिलिटेंट सिंगदगी सुलौथो अमदी तोंगानबा एडमिनिस्ट्रेशन थंबा यारो हाइबनि चिंगबा डिमांड सिंग
tauraduna numit marini chathakataba yaripok clubs amasong maira paibi singna sinduna ngasidagi yaripok kaithel dasu sintha leptuna wakat mifam phamduna khongjing singsan khrei wakat khongjang aduda saruk yakhibi maira paibi kaisamongbi memcha kobi amana phongdorakhibada tholi birang asina maram oiduna lanjena duna hojek tongan tongan mafam singda hangliba relief camp singda changjafam loduna raiba sing asi makoi gi mayum leifam sing lehenaba lengang athobada khonabiu haike wakan mifam aduda manipur da NRC sana halu manipur dagi assam rifles lakthu kuki militant sing dagi su lakthu tongan balengak thokpa yaroi narco terrorism gi thabak lepu aikoi santi pami haibana chingba plague card kya season nakhiba golaina kholau kya su lauke Yai poki wina akoi gi maira pai bi tuk chinga akoi dhana bari ni gi wina phamjaga ni aduga akoi gi manipur gi ya lokthok piu manipur ina season biu aduga akoi gi poki gi chu lokthok piu manipur da tangru leita driba che akoi tangru leita han biu akoi gi manipur nga phai ka hen bi ganu aroi boina koina sarkar da koina pungning jing sanjaraga haijeri ba che akoi relief ki enda lai ba mi jing je tangru leita na le han bi ba moi gi mafam chin bi ba adu akoi manipur sarkar da akoi madu maso akoi thamjaningi paugi maraktana amuka na atem pre amta pun lomina se diabetes ka loina na hinglibu sing tha amagi manungda fahanba ngamle khong hamba nungai tabasu numit mangani gi manungda fahanba ngamle piles haibadi nungsang nabasu chama da chama fahanba ngamle cholesterol wangba numit kunida normal oina lehenba ngamle BP wangbasu tha amagi manungda normal da lehenba ngamle umnamak natural oiba anoba hidak makal singna laying jabani hakchang da sokadaba side effect amata leite makhatana hidak chabagi mathausu tararoi akopa moral gidamak ngasi maglengsin birau diabetes hospital Jennings Road near Punjab National Bank Porompat Admission open. Manipur ki mapanda chatrabasu yaraba best quality education ga loinana Saraswati Institute of Management and Paramedical Science Pangai. Manipur University da affiliated tauba Indian Nursing Council amadi Pharmacy Council of India na recognized tauraba college asida chaliba academic session asigi akagnaba sit masingi admission housare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT amadi BSc Operation Theatre Technology Operation BSc OTT hariba coursing asigi scholarship ki kudong saba su phangbigani amadi meritorious students singi oiba tongan ba kudong saba mayam amalegani akopa morog dama 9856575163 college address Pangai opposite MPTC da lengbiraktuna ngasimak kudong saba silowiu 40 years of trusted diagnostic service, Babina Diagnostics. Break ki matungda taram nok chare. Thawbal district ke Tekcham dalaiba Tekcham Girls Upper Primary School ki staff singa sinduna ngasi school asida hangdokliba relief camp ta changjafum lodun leiriba singge chaklen ama chamina khre chaklen chamina baduda school asigi headmaster national award mutum tombi macha su saruk yakhe India ki Prime Minister Narendra Modi na ngasi India ki tongan mafam singda video conferencing ki kuthangda appointment letter lesing hum fudra yanthokre nauna thabak changlaba leibak asigi mafam nifu humdoida harib appointment letter sing adu yanthokibani nauna yanthokiba appointment letter sing adu di department sing aduna Financial Service, Department of Post, School Education, Higher Education, Defense, Health and Family Welfare, Revenue, Railway amadi atai department sing ne ngasi su kuki militant singa local village
volunteersingga makha tana khutongnakhre local village ama soklei thodok thofamdagi phangwa pauda kuki militansingna ngasisu afaba kuchu khulai sijanaduna numidang wairam pung mari rom taba matamda nongmai kapsilakpadagi local village volunteersingsu masa ngakthokchana bokhonaki hairi thodok aduda local villager volunteer Naorem pilot maitai chahi 13 oi thangba makhongda panduna sokpadagi ras medicity da pukatuna laikanari Uyumpok Kunjao Amadi Nongsum Dalariba Praja Tangdu Laita the Fibum Amadi Ana Layangi Kudongcha the Basing Yanga, Nasipurong Patalaiba, Carnicos Hospital Nasinduna, Lem Nalayang Bagi Kema Pangtokre. Lem Nalayang Bagi Kema to the medicine, Dr. Yankom in the board, Gilising Makada, Dr. Maria Amadi nurse and Yauna Kema to the Saruyaki. Came a Siga Mari Lena, Dr. in the Borna Fungokibada, Hojik Lamdam Asidalan, General Tunaliba, Relief Camp Sing the Lariba, Parja Miam that Tenariba, Ana Layangi Awaga Si Yanaga, Karadang Waribasu Mateng Pang, Nabagi Pandamda, came a Si Sinbani, Loinana. Sin Famasida Kangluki Kena Balete, Asol Ana Singbu Mateng Pangnaba Muebagi, Asol Ana Singbu Mateng Pangbana, Marueba Pandamni Hike. Su club ki makai tiga bersu apang mating sini laga group semaga aina awaba tarba hai dekara front line weba mayam na changbang am dong pham da changaga mating pangja base tawjabani hajariba sina mari raksu bani aina lakja base doctor namoina doctor hai di khoi lan ani thokpa matam da khoina masi misang mikhai na dana ama tawdana khoi mating pang bai se khoi gi ethics da yawe hajariba doctor gi medical ethics da madugi ethics to gi matungina khoi da asi si swaida Lady Mama Famsida, Kanaza Purumda, Aswana am Lady Hidama, Pandre, Torpasung and Retangosung and Drena, Dr. Timam Talak, you have for the product. I know OPD Pam, but they had over Koi Dr. Miantoga, Tuna Selapani Hajariba. I give Panda my book has a kissing. I did any new Vigasona Taradi, Makoibu can biba, Ademoy Mateng Pang biba, Angamba Mateng level of Honabiba. I saying a high the community animaxe. Yam Sinana them lightning ever. Idea quite say, I need the gay. I know conjure for the gay. I know Sahini, young Nifu and Kahana, and Angwing the gay conjure for the gay, quite in Sinana Leminarami, any Campupiro to Ranzampuro, Impalo, a quite say, I Manaba, Doctor Carigra nurse, the gay I give a send me am suka, cookies joy. And I quite say I'm Nuxinana, Leminamanina, Amuhana Hanigi, Nuxinabado, the Mana Lahani. Sigi mafamgi oina hujiksi akoina akhangba khara khaktani moina hairakpagi matungina khoi lakjabasi adu mafam khudingmakta huji awatpagi awatpa ngaktadi oiba adu makoi huji khangdabanina khara makhaidi puraga lakpire adubo awatpa goi moina su angamba mateng pangjagani haibase khoida takpi mayamgi awa apa watle singai wale hairakpa leraga su akoina angamba mateng adum pangba ngamnaba honajagi Langakta kari haining hujik tauriba irang se koi shanti porokpa pami si haijanigi Manipur da Kangluk irang amasung khutlai paiba kukila loba singe thaudok irang namaram oiraga mioi lising kaya awa chetheng mayok naduna relief camp da saidang duna leiri Manipur da chanti hanjalakna ba darbi tawroduna Tripura gi tongan ba lup mangana kusum naraga mass deputation amadi district magistrate ki kuthang da prime minister da memorandum ama lakliba June 15 da pisan gatori Manipur da awaba taraba mioi singbu Tripura gi makaidagi chana thaknaba pola amadi sel thumna chingba angamba matengsu pangba leptre Manipur tembang pukai banner gi makhada takhelai ma tembang lupki thongmi singna maru oina thodang loduna maitaina taba West Tripura Sipha Jola Khowai na chingba district sing dagi sel khongali khongalaba sel thum tembang lupki thongmi kharana Imphal da chalaga sinarugani hairi Haukiba May Humdagi Horaga, Tokliba, Toganingdaba, Toto Asina Maram Oiraka, Tawal District Manung Labor, Tawal Wamataba, Debi Mamtopta, Kunai Kanba, Maira Paibi Upon Balup, Tawal Wamataba, Sorok Maka, Maira Paibi Amadi, Salungfum, Janura Lup Amasung, Salungfum Awun Amova Unit Kapuna Sindonama from Giada Wakat from Cray. Salungfum Amova Unit Na Tawal District Manung Labor, Salungfum Kang Yambam. Yambem Mayai Lekai Community Hall of Funky. Salungfang Game Maya Pai Singna, Amukogi Mijang Makada, Funky Wakan from Maduda, Cookie Terrorist Nut, Torok Liba Tong as a Yanin the Fundoke. Salungfang Kang Yambem Game Maya Pai
Thingmaijam Ongbi Ngangbi Tona Elite News da Fongdorpada Manipurda Mitop Mian Chana Tarotliba Separate Administration Talapasi Yaningde Magna Makataraduna Kuki Singna Toribasi Ahum Suba Nupi Langi Baton Toropane British ki Kuta Manipurbu Maitei Ima Miam Nakankibani Maramaduna Hojiksu Maitegi Apunba Ima Singna Manipurgi Saktam Kaina Magidamukta Iho Kaya Horakani Haina Makatana Tamlaki Hojik Manipurda Tawraliba Irang Sigi Maram Jidaida Tongan be administration ama laibagi condition laglibasi aikoi tasengna yajaningde Manipur da susana bayaro Bharat Sarkar amadi state sarkar na ngachigi oiragliba phibam singase fajana shanti raksha da lagnana ba sangdai tobigadabani aikoi maira paibi sing chingkong singa da lairiba singna ngasi nupilan ahum suban nupilan thoroi haibagi maram laite baton tawbani haina laujai aididi hojik Manipur sarkar na oiragliba tumina laithokpa aduga aikoi bu Karigumbam ta section thorang lobi daba kuki singamadi Assam Rifle India Army jingna amato oiraga India sarkar na aikoi bu namthabi bagi mawong dala ko je aikoi yam thawai nungai jade athuba matamda Manipur da santi lehenbiu tongamba lengak ama lehenba yaroi Mamang Thagi Ahumdagi Sudalariba Kuki militant Singna Mute Mine Kya Sathaduna, Tamtina Solaba, Maite Parja Singbu, Masang Toksanaba Pandamda, Maite Resurgence Forum MREF Kiliching Makada, Village Volunteer Force VVF among a sea Sekmai the same cray. Hiramasiga Marilena, Tasigi Taramatoida, Manipur Lengaki, Marilena Basinda, Aiba Gerald Takiba Lake Cray. Kuki Singna Tampaki Mafam Kiada, Sohola Padanatana, Mitzam Parja Singda on Sinduna, no my Kapsin Basina Maram Oiraga. Haukiba Village Volunteer Force VVF Asi Siamani Hari. Nasi Sekmai Tongan Mumafam Sing, Sekmai Kuno Maka, Sekmai Mea Lambi, Sekmai Kuno Matak, Sekmai Awang Lekai, Sekmai Mea Lekai Amadi, Sekmai Kazing Pat Hari Mumafam Asida Mio Lising Taruk Hembra Saruyaki. Hiramasiga Mari Lenana, Maite Resurgence Forum MREF Secretary Oliba Doren Oinamna, Fondo Kibada, Narco Terrorism Mari Lenana, Kuki Militant Singna. Khatnaba haubagi thong ama toroliba asigi matangda imong manungi nupi angang sing pakhatanaba hotnaba haiba asina ahanba kongthangni security force singna miyoi khudingmaki oina security piba ngamloi maramaduna village volunteer force na miyam asibo kannaba hotnaba amadi atuba matamda khwaidagi anakpada laiba security force singda contact tongnaba hotnabani lairiba micham na pariba license gun sing aduna Jangsil Lakliba Kulai Matik Chana Pariba Miam Sing Aduga Lanting Nabanga Moidaba Maram Oibana, Miam Kanaba Hotnabana, Quaidagi Maru Oba Tabakni Haki. Village Volunteer Force Ki, Mayam Star, Lakiski Pandamse, Mayam Lord about the Didum Tomo the Didum Kangani, Posizik Narco Terrorism Gamari Lendana, Kuki militants in the Toreba, Leka, Akoina provoke or Pata, how Kanaba, how Badon here, whatever Torok. Sedida, Akoigi Lekaida, Agi Kunda. Kanuma Kudum Tiba Torpata, this situation Lapakanda, Nangimana, Napa, concern, Osi, Anapa the Labor Department related with security forcing to the Noina, filing Tuba, Mikuta Connect Oraga, Paunaraga, Moibunax, Senator Atumat and the Moina, no reinforced of the higher. No the man Taraga, Mobu, Lantim Nagabanati, Aham, but the safety side, a Kogi Lekagi, in my winning sense, Munga, Vidamata, a Hintum that Nagali without to be high in your position to the Dumlay Gadavani. Aduga, Noina, moisting to the Assault the Police sophisticated by M16 by SLR by Insas by Mian Lakoni, known as the data Lasensky, Arm Etimakada Lauraga, Kogi burial to Piraga, Moilan Tingabayaro. The rooms will not do it on a tone of Honazago. Precaution Logo, I do not have upon Anapa or see stations in the Panapa, Honoraga, a Quiggy, Tiba Kalanga, Navigate Maka, and the Gipandam Terminal. Amaromda Village Volunteer Force ke Coordinator Ganel Moirang Temna Fondorokibada, Jingi Mafam Singdagi, Tampakta English and Manipuri Parja Singda Ngahak later, no my capsulak Pamadi, Yum Kaya, Mai Tarakpa, Kaya Sinamaram Oiraga, Kangam Ngambaki, Pangal Ledakta Basinamaram Oiraga, Village Volunteer CCM Laga, Mai Pakadra Habagi Pandam da Changsilaki Hari. Ki Haidana, Jinga,
kano to si kamu siga tribal kamu siga kisi maitei somda apa le singa kano to mana kodagi amaga sumaina communal crisis la ko sigi ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯔꯤꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯅꯣꯡꯆꯨꯞꯂꯣꯝ ꯊꯪꯕ ꯆꯤꯡ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯈꯨꯡꯒꯪ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯨꯒ ꯑꯋꯥꯡꯂꯣꯝ ꯊꯪꯕꯗꯁꯨ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯊꯪꯅꯕꯗꯕꯨꯗꯤ ꯀꯪꯂꯥꯇꯣꯡꯒꯤ ꯅꯦꯄꯥꯂꯤ ꯂꯩ ꯑꯗꯨꯒ ꯑꯁꯤꯒꯤ ꯅꯦꯄꯥꯂꯤꯒꯤ ꯀꯩꯅꯣꯁꯤ ꯈꯨꯟꯁꯤ ꯂꯥꯟꯊꯣꯛꯄꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯨꯀꯤ ꯈꯨꯟꯅ ꯃꯊꯪ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒ ꯀꯩꯅꯣꯗ ꯏꯅꯛ ꯅꯛꯄꯗ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯊꯨꯅ ꯂꯩꯕꯅ ꯂꯨꯋꯥꯡ ꯁꯪꯒꯣꯜ ꯂꯩꯔꯦꯟ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯁꯥꯏꯠꯁꯤꯗ ꯂꯩꯕ ꯀꯨꯀꯤ ꯈꯨꯟ ꯂꯩꯕꯁꯦ ꯍꯟꯗꯛꯀꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 5 ꯑꯁꯤꯒꯤ ꯖꯒꯥꯁꯤꯗ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯁꯤꯒꯗ꯭ꯔꯥ ꯍꯤꯡꯒꯗ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯀꯗꯥꯏꯗ ꯆꯦꯟꯒꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯉꯛꯇꯕ ꯇꯥꯟꯖꯥꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯐꯣꯔꯁ ꯊꯣꯛꯇꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯤ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯔꯣꯝꯗꯒꯤ ꯃꯄꯥꯟꯗꯒꯤ ꯑꯁꯣꯝꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯕꯨ ꯂꯝꯇꯥꯛꯄꯤꯒꯗꯧꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯇꯥꯛꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯁꯤꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯕꯨ ꯈꯨꯡꯒꯪꯁꯤꯕꯨ ꯏꯃꯥ ꯏꯄꯥ ꯏꯆꯟ ꯏꯆꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯉꯥꯛꯄꯤꯔꯒꯅꯤ ꯆꯦꯟꯕꯤꯔꯒꯅꯤ ꯍꯥꯏꯅ ꯉꯁꯤꯗꯤ ꯍꯔꯥꯎ ELITETV News Channel ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯏꯃꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯏꯄꯥꯎ ꯊꯥꯕꯤꯔꯛꯄ ꯃꯇꯝꯗ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ info@elitetv.in ꯗ ꯊꯥꯕꯤꯔꯛꯅꯕ ꯈꯪꯍꯟꯖꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ELITETVꯗ ꯏꯄꯥꯎ ꯐꯥꯎꯅꯕꯒꯤ ꯑꯣꯏꯅ ꯐꯣꯟ ꯅꯝꯕꯔ 9402890982 ꯗ ꯏꯄꯥꯎ ꯐꯥꯎꯕꯤꯔꯛꯅꯕ ꯈꯪꯍꯟꯖꯔꯤ ꯃꯤꯌꯥꯝꯅꯁꯨ ELITETVꯒꯤ YouTube channel, Facebook page, Instagram ꯑꯃꯗꯤ Twitterꯗꯁꯨ ꯐꯣꯂꯣ ꯇꯧꯕꯤꯅꯕ ꯈꯪꯍꯟꯖꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ Mob control tꯧꯕ ꯂꯥꯛꯄ Rapid Action Force na Moirangkhom Loklabung lambida khamba gari tare jum ama amadi workshop ama thugairamle Rapid Action Force ke thawang mo yani da phongdoloduna Moirangkhom amadi Singjamaida wakat mifam thamkhai Fundraida Kuntra Tare Suba Assam Rifles ki AR personnel khara thorak laga hairok tamna lakpada hairok ki masing yalwa miyamna tankre Hayeng Imphal West amasung East ki oina numidang pung 6 ta curfew tension khre atei Valley district singiri ahong balai tre Matang asida ELITETV ni sandok saba Manipuri Paul Sinjari meyeng tabiri punumapu amuka hana Rishikesh Naorem na khurumjari